पुनमकपु अहानबमक्तदा Shanjit Sharma taram noksari movie story Manipur ngasi amung mayamgi mafamda pudun lakchariba film asigi maming Lucy. Movie si 2014 da release tawkhiba science fiction action category gi Hollywood movie mani. Film sana phangkiba rating singdi IMDb da 10 gi manung da 6.4 gi rating phangi. Rotten Tomatoes da 67% gi fresh rating phangi. Metacritic da 61% gi score tawi. Google users na 82% gi like piraba film mani. Movie si gi director ma writer na Luke Besson na oi. Aduga producer na Luke Besson gi nupi oiribi Berjani Besson Silana oi. Film si number da sangkiba senpam na $1 million kunchamapan khak sang na namki hairi. Aduga film sa tan kiba box office collection gi senpam na $1 million shamri ga humpumari tan kre hairi. Masina takpadi film si atu ki matik sen yama tan ba film haibadu oiri. Maru oi ba saktam langli ba singdi. Movie si gi main protagonist Lucy Miller gi saktam da maming lervi actress Scarlett Johansson. Pire Del Rio gi saktam da Amar Waket. Professor Samuel Norman gi saktam da Morgan Freeman. Aduga film si main villain Mr. Zhang gi saktam da Choi Min Si. Phare mayam ai huzik film gi wari li ba huzeragi. Ain haibad soikiba lankiba madi si thau yaw matamda mayam da ngak piu haiba wafam thamjari. Lucy Kobi yamna samjakhrabi nupi amagi wari ni. Mahak asi America dagi Taiwan da lairik tamduna laibani. Magi boyfriend oiriba Richard Koba miyo mana namthak tawbiduna drug mafia singi marakta thajin biki. Fatraba miyo sing asina Lucy gi mabuk len khaiduna CPI 4 Koba drug makhala sibu hapsin biki. Matungda gang khutpu gi miyo mana Lucy gi mabuk ta kaushin badagi puknung da drug sing asi kai badagi hakchang manung da tinki. Masadagi Lucy gi brain asi asum active oiba hengalaktuna miyo ba amana tawba ngamdaba thabak ya ma tawrakle. Aikhoi miyo bigi brain asi 10% phawbudang mathau tawi hairi. Adubu kari gumba miyo bigi brain asina 100% phawba activate tawrabadi kari oigani amadi kari thabak sing tawba ngamlakani haibadu uthokliba film amani Lucy. Movie asigi ahuba sinbakta ta khoina uribasi yong makhalamana ising thaktuna leiba si ulai. Aduga background dagi nupi amagi khonjel tai. Mahakna hairi aikhoi gi punchi asi ngasi dagi sahi billion kya gi mamang dagi phanglaklabani. Adubu aikhoina masida kari tawba ngamkhrabagi. Asumna khonjel asi tahalaba matungda hujik oiriba miyoiba khunai asigi saktam asi ulai. Haibadi present day da lagle. Aduki matik mathau sinarba miyoiba khunai gi mina krik inaba matau si ulai. Hujik mafam asda Lucy Kobi nupi asi ulagle. Mahaka hujik pulliba nupa asigi mamingna Richard Kobi. Mahak asi Lucy gi boyfriend ni. Makhoi khangnaba kuidri. Aduna Lucy na su Richard asi karamba mino haibasi khangri. Richard na suitcase amu puthoktuna masibu makhoi gi maningda leiriba chawraba hotel sigi manungda sangchinduna miyoi amada piru na bahairam. Adubu Lucy na masi taw haiba yaramde. Bag asigi manungda kari yawbuno haina hanglaklam. Masida Richard na isam chamba se sang khara yawi. Lucy na hairai adu erega dinang na piru haina. Richard na masibu magi thokpa tawduna wa asi ulai parai tawduna khumami. Lucy na hairai masigi thabak si tawda nang na paisa kyam phangbono haina. Masida Richard na $100,000 ama phangi hairam. Masidagi Lucy na khangle madudi mahanga tawriba thabak asi natei siaba thabak natre. Masi illegal oiba thabak ama soidan oiramgani haibasi magi singnabani. Aduna thabak asi taw haiba yadre. Masida Richard na nangonda $100 aduga aina $100 tangkhai yena si masigi suitcase asi nangna hotel sigi manungda piru haina hairaklami. Adubu Lucy na yaba kawba leidre. Mahang hairami magi exam matam su lagle aduna larik pagada su lei aduna ai chattaba yadre haiduna mafam si thadoktuna chatke tawi. Masidagi Richard na khangudana suitcase asiga mari samnaba handcuff amana Lucy khutta punkirami. Masidagi Lucy ase atuki batik shawraklami amadi handcuff asibu thadokna bahairami. Masida Richard na handcuff asi thadokna ba sojaidi aingonda yaude. Hotel asigi manungda sangsilaga nangna suitcase asi pigidariba nupa adugi maming Mr. Zhang kaubani. Magi mafamda nangbu thadokna ba sojai lei. Aduna nang hojikti hotel sigi manungda sangsinduna suitcase asi pidaba yararoi. Maramdi Mr. Zhang gi khutta nangi handcuff asibu thadokpa ngamba sojai adu leikrabani hairaklami. Masidagi upai leitabani na Lucy asi hotel sigi manungda sangsindaba yadre. Lucy asi hojik hotel sigi manungda sangsilagle. Aduga reception asida leiramliba miyo asida mahangna Mr. Zhang gi maramda hanglami. Masidagi nupasna Mr. Zhang da call tawduna makhoi gi miyo sing thorlagani nang ngaktang mafam sida ngaibiu hairaklami. Asuma tawringai amuba machugi coat litpa miyo khara mafam sida thorlai. Aduga tanjas da Lucy gi boyfriend oiriba Richard sisu mapanda leptuna leiribani. Aduga khangudana mabusu nungmaina kaptuna hatokhirami. Masi ubudagi Lucy si pakatpada loikre. Matungda thorakliba miyo sing sina Lucy bu phadunu pukre. Lucy si pakatpada loire. Amadi mahangna kaptuna aidi ira leijadabani haina haijirami. Adubu miyo sing sina magi wasi bu tabi balaite. Asumna hojik Lucy si miyo sing sina makhoi gi boss oiriba Mr. Zhang hariba nupa asigi manakta pusilagne. Lucy na kaptuna mahakti karisu khangjade haina haijirami. Mafamsida leiriba miyo sing si Lucy ga lon phaunade. Haibadi makhoina Korea maron ngangmani. Aduga Lucy na English ngangmani.
aduna lon phaunadabadagi makhoigi translator oinaba haibadi Mr. Jang da Lucy na ngangliba English asibu makhoigi lon da translate tawnaba nupa ama call tawrami aduga call asigi khuthangda Lucy na nupa asda haijarami mahakna haibu khudimag Mr. Jang da amuk tamlami asumna paw si phawdoknarami Lucy na aidi tawriba sigi maramda karisu khangde aigi boyfriend oiriba Richard na ingonda suitcase asi piduna tharakpani haijarami matungda Mr. Jang na code number ama piduna suitcase asibu hangdokna bhairami masi haramlaba matungda Mr. Jang asi marum amada sangsinduna lothre aduga makhoigi miyoi sing asisu makhut sil amamam paiduna karigumba khudong thiningai oiraba thogdo amabu ngakthoknabagi mawongda sem saduna leinarami tawnariba matausi ubda Lucy asi pakhatpada loikhre Mr. Jang na harai Richard hariba nupa asida aikoina thajade aduna bag asigi manungda mahakna bomb gumba hapsilamba su yai aduna nangna madu hangdokadabani aina piramni badu code ni hairami Lucy na su bag asi hangdokpa kibadagi hangdoktana leiringai Mr. Jang asi yama shauraklammi aduga magi mising da haiduna bag ado hangdoktrabadi nongoina kaptuna hatkani haina Lucy da aim tawduna leikre masidagi Lucy si upai leitaduna yamna kina bag asi bu hangdoklammi mahakna suitcase asibu hangdokluba matamdadi manungsida yawramlibasi blue machugi powder manba karigumba potsak amagi packet mari yawramni asumna suitcase asigi manungda bomb yawdre khangmadagi Mr. Jang amadi mahakki kangbu asi mafamsida thorale hojek suitcase asigi manungdi yawramlibasi karigumba nisagi polam amani masibu test tawnabagi damakta Mr. Jang gi miyoi singsina nupa ama mafamsida pusilaklami aduga drug asigi saruk khara khatang loktholaga nupa asida test tawholami nupasna drug asibu khajik sirinaru matamda mahak si phibam ama oiraklami amade pura pungaw ngaw bahaibu oiraklami mahak si mathong maram khangdana pangnokta noktuna angaw phai oiraklami masi ubadagi Mr. Jang na mahak pu nongmaina makokta kaptuna hatokre asumna tawuma tawsida Lucy asidi masa si thak nikpa makhai kikre matamasida su Lucy na aibu thado piu aidi karisu khangjade haina kaptuna haijarami mathangsida Mr. Jang na nang aikhoi gi oina thabak tawgera haina hanglaklami adubu Lucy na kaptuna ai thabak adu pamde haiраklami masidagi khangogdana Mr. Jang gi miyoi amana Lucy asi mamai da thinkirami asumna sinasi maphamasida mamkhre aduga hojik screen da ulaglibasi 1% haina ulagi masi hojik Lucy gi brain gi activate oiriba chang aduni film sigi makha tharakpa sarukta masi tapmatamna activate oibagi chang asi hengalakpa chu ulakini mathangi sindana Lucy asi hojik makeup thorakle mahakna gyan tarakpa matamdadi mahak si hotel gi room amada leiramle mahakna hogalaktuni yengba matamda masamakki mabukta lenkhaiduna leiramle aduga mafam asida bandage yetuna leiramni mahakna khalibana magi hakchangi organ sing lokthokre haina khalami matungda mafam asida Mr. Jang gi miyoi sing sengsilaktuna mangonda phirol sing tire aduga sesil halaba matungda atopa ka amada puthorale Lucy na yamna pakhana aigi hakchang sida kari tawbi khrabano haina hangaklami matang sida nupa amana tholaktuna karisu pakhalunu nangi hakchang duda ikhoina karisu tawba leite suknagi maset ama khak len ba khaktani nangi organ na singba amata lokthokpa leite haiраklami aikoina nangi hakchang duda packet ama khak lot pa yana na ba machet ama khak len bani haiраklami masida Lucy na packet adugi manungda yawriba du karino haina hangaklami masida nupasna hairai packet aduda yawriba potsak adu CPI4 koba drug makhalamani masi nisagi damakta sirinaba drug makhalamani masibu nangna aikoina hariba mafam adu bhaw yohangadabani madugi matungdagi di nang si free oiragani haiраklami aduga mafam asida atopa miyoi kya ama su puthoraklami makhoi singa sibu su Lucy dauna mabukta lelaga hariba drug makhalasi makhoi gi mabukta phumlaba miyoi ngaktani puthorakliba miyoi singa sisu makhoi gi masada angakpa ama phawrami aduga nupasna hairai nakhoina karigumba aikoi da namthak tawge khalabadi nakhoi gi ming leifam amadi nakhoi gi imung manunggi mi singi maming phawba aikoina loina isinduna leiribani nakhoi amata aikoi gi khuttagi nanthokduna sienbe yaroi aduna aikoina hairiba thabak singa si niti niyom sumna tawgadawani hairami madugi matungda nakhoi singa si punna phi oiragani haina lauthoklammi masigi matungda miyoi singa sigi mamaida amuba phi amana khumjin khirami mathangi sindana Lucy asibu phi khumjilaba matungda mafam amada purakli mahak asi kimanbadagi mathanta murum sonjarami aduga mahakna hairami ai sidri ai hingli ai kaisu dawroi haina mahak mathanta da murum sonjaduna kapjarami matungda mahaki amuba phi silak thorakpa matamdadi miyoi ani ga loinana ka amada leirami miyoi ani sigi manungda amana Lucy da natai chadaba thabak tawbina bahonaraklami masida Lucy na sauduna aingonda adumna tawrakanu haina khut asi inma matamda nupa asi khut asi khar shokre masidagi nupa asina sauduna yamna kanna Lucy gi mamai da thillami matungda Lucy gi shokliba mafam haibadi ngasai drug hafkhriba mafam asida yamna kanna nupa asina kaushin birami Lucy si saina khon khangba ngamdana yamna kanna lauduna kaplami matungda atopa nupa ama leiribasina khamdoktuna nupa asibu kasigi mapanda puthokre hojik Lucy si yamna wana saina khol khangduna kaptuna leirami magi mabuk manungda yawkhriba drug sing adu nupa aduna yamna kanna kaushin badagi manungda kaire masidagi drug sida yawriba chemical sing asi mahaki hakchang siga punsina bahokre magi hakchang manung asida drug sing asina bomb na pokhai bagum mairik thok tuna pokhai rami asuma tawsida mahaki hakchang ase khangamdana yamna awaba phiba mamada oirami
ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯥꯁꯤꯒꯤ ꯃꯊꯛꯇ ꯐꯥꯎꯕ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯂꯩꯃꯥꯏꯗ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯄꯥꯏꯈꯠꯂꯛꯂꯒ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯨꯁꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯃꯥꯏ ꯑꯁꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯌꯩꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯝꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ 20% ꯍꯥꯏꯅ ꯎꯠꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯍꯧꯖꯤꯛ 20% ꯃꯊꯧ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯑꯗꯨꯅ ꯄꯣꯛꯈꯥꯏꯈꯤꯕ ꯑꯗꯨꯅꯅꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯈ꯭ꯔꯤꯕ ꯗ꯭ꯔꯒ ꯍꯥꯏꯕꯗꯤ CPH4 ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯃꯈꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯗ꯭ꯔꯒ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯁꯤ 20% ꯃꯊꯧ ꯇꯧꯔꯤ ꯑꯩꯅ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕ꯭ꯔꯦꯟꯁꯤ 10% ꯐꯥꯎꯕ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯁꯤꯒꯤꯗꯤ 20% ꯐꯥꯎ ꯌꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯣꯐꯦꯁꯔ ꯁꯥꯃꯨꯑꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯂꯦꯖꯀꯤ ꯁꯦꯃꯤꯅꯥꯔ ꯑꯃꯗ ꯃꯍꯥꯛꯅ ꯂꯦꯛꯆꯔ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯪꯁꯥꯔ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯃꯁꯥꯒꯤ ꯕ꯭ꯔꯦꯟꯒꯤ 13% ꯐꯥꯎꯕ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯜꯕꯔꯠ ꯑꯦꯟꯁꯇꯥꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯤ 4% ꯗꯒꯤ 10% ꯐꯥꯎꯕꯗꯪ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ 4% ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯕꯅ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯑꯣꯡ ꯀꯌꯥ ꯄꯨꯊꯣꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯤꯕ ꯊꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯔꯤꯕ 4% ꯗꯒꯤ 10% ꯐꯥꯎꯕꯒꯤ ꯃꯔꯛꯁꯤꯗ ꯄꯨꯊꯣꯛꯂꯝꯕ ꯂꯧꯁꯤꯡꯁꯤꯡꯗꯨꯅ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯂꯤꯕ ꯃꯥꯔꯁ ꯒ꯭ꯔꯍꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯁ꯭ꯄꯦꯁꯀꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯀꯌꯥ ꯇꯥꯟꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯤꯕ ꯁꯦꯇꯦꯂꯥꯏꯠ ꯀꯌꯥ ꯁꯥꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯁꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯇꯩ ꯑꯇꯣꯞꯄ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯁꯥꯔꯛꯂꯤꯕ ꯃꯁꯤꯗꯒꯤ ꯍꯦꯜꯂꯕ ꯆꯥꯎꯈꯠꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ 4% ꯗꯒꯤꯅ 10% ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯕ꯭ꯔꯦꯟ ꯑꯁꯤꯅ ꯇꯧꯍꯜꯂꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯍꯥꯏꯔꯤꯕ ꯒꯦꯂꯦꯛꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡꯗꯒꯤꯁꯨ ꯃꯤꯑꯣꯏ ꯑꯃꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕ ꯅ꯭ꯌꯨꯔꯣꯟ ꯃꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ 20% ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯂꯕꯗꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯆꯦꯜꯂꯤꯕ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯄꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯖꯤꯕ ꯑꯃꯈꯛꯇꯪꯅ 20% ꯐꯥꯎꯕ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ ꯖꯤꯕ ꯑꯗꯨꯗꯤ ꯗꯣꯜꯐꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯥꯅ ꯃꯁꯥꯒꯤ ꯕ꯭ꯔꯦꯟꯕꯨ 20% ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯂꯤꯄꯦꯊꯤ ꯅꯠꯇ꯭ꯔꯒ ꯏꯀꯣꯂꯣꯀꯦꯁꯟ ꯀꯧꯕ ꯊꯧꯑꯣꯡ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯣꯞꯄ ꯗꯣꯜꯐꯤꯟꯁꯤꯡꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯩ ꯃꯁꯤ ꯖꯤꯕꯁꯤꯅ ꯃꯁꯥꯒꯤ ꯕ꯭ꯔꯦꯟꯒꯤ 20% ꯐꯥꯎꯕ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯣꯏꯊꯣꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠ ꯅꯨꯄꯤ ꯑꯃꯅ ꯍꯪꯂꯛꯏ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯟ ꯑꯁꯤꯅ 20% ꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯂꯕꯗꯤ ꯃꯁꯥꯒꯤ ꯕꯣꯗꯤ ꯄꯨꯝꯕꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯤꯕꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯟ ꯑꯁꯤꯅ 40% ꯐꯥꯎꯕ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯃꯦꯇꯔꯕꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯑꯇꯣꯞꯄ ꯁ꯭ꯇꯨꯗꯦꯟꯠ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ 100% ꯐꯥꯎꯕ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔꯅ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯨꯁꯤ ꯑꯁꯤ ꯎꯠꯂꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯃꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯝꯕꯗꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯌꯥꯔ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯗ ꯀꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯁꯤꯅ ꯇꯥꯠ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯔꯝꯂꯒ ꯂꯨꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯕꯦꯜ ꯑꯁꯤꯕꯨ ꯆꯤꯡꯂꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯂꯧꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯨꯁꯤ ꯑꯁꯤ ꯍꯥꯟꯅꯒꯤ ꯂꯨꯁꯤ ꯑꯗꯨꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯄꯥꯋꯔ ꯑꯃ ꯃꯉꯣꯟꯗ ꯆꯦꯜꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯈ꯭ꯔꯤꯕ ꯗ꯭ꯔꯒ ꯑꯁꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯅ 20% ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯑꯍꯣꯡꯕꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯒꯦꯡ ꯈꯨꯠꯄꯨꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄꯃꯛꯇꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯂꯨꯁꯤꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯆꯥꯒꯦ ꯍꯥꯏꯅ ꯊꯝꯂꯝꯕ ꯄꯣꯠꯁꯛ ꯃꯈꯩ ꯃꯍꯥꯛꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯅꯔꯖꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯒꯟꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯩꯅꯥꯈꯣꯜ ꯑꯃꯠꯇ ꯐꯥꯎꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯁꯨꯄꯔ ꯑꯦꯛꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯟꯅ ꯌꯥꯝꯅ ꯀꯤꯒꯟꯕꯤ ꯑꯣꯏꯔꯝꯕꯗꯨꯁꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯆꯩꯅꯥꯈꯣꯜꯁꯨ ꯃꯁꯥꯗ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯏꯪꯂꯤꯁ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯕꯨꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯍꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯂꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯥꯏꯅꯤꯁ ꯃꯌꯦꯛꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯪꯂꯤꯁ ꯃꯌꯦꯛ ꯑꯣꯏꯅ ꯎꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯂꯣꯟ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯁꯤ 20% ꯃꯊꯧ ꯇꯧꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯀꯥ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ
doctor sing asina mahang sanglakpa ubada saurami amadi thokhina bahairami adubu doctor sing asina ngangliba sida mahak thaushade aduga mafam asida leiriba patient asigi hakchang manungi part sing utliba image asida yenglami aduga mahang khangle makoina operation tawriba nupa asi hinglaroidaba nupani haibadi mahakki tumor na maram oiduna mahaksi hojik siragadaba miyoimani masi khangmadagi patient asibu mahang khudakta nongwena kaptuna hatokle aduga hairai nakhoina mabu layengduna su kanba ngamlaroi adugi mahutta aigi mateng wona pangu haiduna mahakki mabuk manungdi yaukriba drug asibu lokthokna bahairami mafamsida leiriba doctor sing asi pakhatpada loire aduga hairai nongmaidu makhada thambikho ai adomgi hakchang asibu examine tawjage hairaklammi doctor asina mahakki hakchang manungdagi packet asi puthoraklammi aduga hairai drug asigi tangkhai amadi nangi hakchang da subsinkhre haina masida lusina masibu mapung phana phabada numit kyani rom sangani haina hanglaklami doctor asina hairai packet asigi manungdi yauriba sikari no haina masida lusina drug asigi maming CPH4 kawi hairai masi tabada doctor sing ngakpada loikre masida lusina masibu karamba makhalgi drug no haina hanglaklam doctor asina hairai CPH4 haiba drug asigi synthetic version semgani haibagi paude aina takre adubu miyoi sing aduna haiba drug asi sare haibasidi ai khangde ngasi aina uriba si khaktani hairaklam masida lusina masibu karamba makhalgi drug no hanglaklam masida doctor asina hairai nupi singna miron bagi tha taruk sujilakpa matamda CPH4 haiba chemical makhalasi nupi singi hakchang dagi masana puthoksai madusu yamna watpa changda puthoi hairiba chemical makhalasina mama puknung da yauriba angang adubu atomic bomb gi mawong da energy amapi masina angang adugi brain magi saru semgatpada mateng pangi hain hairam adubu madudu puthokliba chang adudi awatpa changdan aduga yamna ngakningai oiriba mana hairiba drug makhalasi nangdi aduki matik chang yamna lawsilabani aduga nangna matau karamna hojik phawwa hingduna leiribano haibasi ai angakpa phawi hairaklam aduga nangasi makhata na hingadra hingloidra haibadusu ai haiba ngamloi haina doctor asina phongdoklam matungda lusina doctor asigi phone asi lauraga mama da call tawrami hojik lusi gi brain asi adum active oibe hengelaklam mahangna mama da call tawduna mana angang oiringi gi wafam kya phongdoklami hariba wafam sing asi magi mama na phawwa ningsing khidraba wafam singni lusina mama puknung da leiringi gi wafam sing amadi mama gi puknung da mahangna leng or khiba matam da thokhiba thodok phawwa mama da mahangna hairaklam mahangna mamitagi mapita aduna ima aina hojik thabak khuding mapu ai gi hakchang sina feel tawbungami haibadi prithvi asina rotation tawbagi thawong amadi masigi gravity aigi hakchangi singli da seliba i singa tawriba mathawsing ai isamaki brain na tawriba mathawsing aigi hakchang dagi thokliba temperature aina piklingai da imana nungsina supi khiba amadi imagi khomlangi mahau phawa ai hojik ningsingli haina hairaklam asumna ingon da thokliba sibu karigino hairaklam magi wafam asi tabada mama su ngakpada loiram masigi matung da lucy asi hospital asigi mapan da thorle mahang tholakpa matamda mafamsda horiba usde mahang yengbada u asigi neuro cell sing loina uba phanglam haibadi u sina matau karamna leibak manung dagi ising singkhalaga masabu hingnaba honariba thawong sing asi lucina loina uba phanglam haibadi mahaki mit asi x-ray vision gi type ta tawri masigi matungda lucina ngasai mana awafamda takhiba hotel asida sangsilagle aduga mafamsda leiramliba geng khutpu singi miyoi sing asi bu nungwai kaptuna hatoklami asumna mathang hatoklaba matungda makhoigi boss oiriba Mr. Jang gi cast ta sangsilagle hojik Mr. Jang asi nakong da headphone ama haptuna isai tarba matungda mahakpu nupi mana massage tawduna leirami nupi asibu lucina thokan khirami masidagi lucina sangsilalaga Mr. Jang gi khut animak sida thangna thin khirami Jang asi khangpre khangnamit pangthorle amadi chaina khonna maram oiduna mahak wa ngangba mata thoklamde lucina hairami aigi pukta drug hapkhiba adugumna hapkhiba miyoi sing adu kadai da chalhankhibano haina hanglaklami adubu Mr. Jang asi chaina khonna maram oiduna wa amata ngangba thoklamde masidagi lucina Mr. Jang gi laibakta mahaki khut anina namnaba matungda magi brain da leiramliba memory khudimak lucina paaba ngamlam amadi thawong sinaduna mamanga thokriba thodok sing haibadi CPH4 drug ki packet pukriba atopa miyoi sing adu kadai da thakibano haibasi mahaki brain gi khuthang da loina khangba ngamkhiram hojikti lucy asi aduki matik powerful oirabi nupi haibadu oire Jang gi memory asida sangsinduni yengma matamda packet amana Berlin da packet amana Rome da aduga packet amana Paris da pukhe haibasi mahakna khangkhirami matungda lucina Jang da thank you hairamlaga mahak mafamsidagi thokre ariba thawong sing si ubada Mr. Jang si ngakpada loire amadi shauningbagi mayai na mahak yamna kanna lauduna khanglami mathangi sindana lucy asi hujik mahakki mamanabi gi yumda lagle mamanabi ga maga lengonaba matamda mamanabi gi masada leiriba laina khudingmak mahangna khangba ngamkhirami mamanabi gi laptop asibu yamna yangba mawong da sinarami aduga Professor Samuel gi research khudingmak mahangna paba loisilami matungda mahakna Professor Samuel da call tawduna wari sanarami aduga mahangna hairami aina nahaki research khudingmak loina paba loire aduna ai nanga unaba pami hairaklammi haribo wafam sitabda Professor Samuel asi phagi orboi ningduna mahangna noklammi haibadi wafam sida mahangna thajade aduga mahangna hairai ai samakna phawba page sing adu ningsingba thoktre haibadi aina page lising kaya marom mama ikhre haina hairaklam masida lucina adomna ikribadu page lising taruka satret kunthra mari ni hairaklam
wafam istabada Samuel singakpada loikre matungda Lucina professor gi mamangmaktada leiriba TV sida tholaktuna hairai aina sangsar sigi leiriba electromagnetic ki pochai khudingmak pu control tawba ngami hairaklam wafam sida professor na thajaramde masdagi Lucina hairai aina mafam sida phamduna leiraga pithribi gi hek leiriba mobile phone khudingmak pu control tawba ngamgani hairaklam masdagi professor gi mamangna leiriba mobile phone amadi mahakki laptop na singbada Lucy si tholaklami amadi manakta leiriba radio sida su Lucina wangang bangamlaklami asumna mamanga leiriba TV da su uri aduga mahangna hujik pairiba telephone asida su masaga wari shanaribani asiguma thawong sida professor singakpada loigre aduga Lucina hairai aigi haksang sina CPH4 ko badrak makhana ma chupsinkhre masidagi aigi brain se asuma active oibe hengelaktuna tawrakliba thawong sing asi oiraklibani hairaklam aduga aigi haksang sina karigumba aningba apamba mata phawdi chaina kholsu phawdi aduga sangsara sigi hek leiriba hiram khudingma aigi kokasina loina bhab tare haibadi ai hujik loina khangle khwaidagi luraba quantum physics pu oigera cell nucleus ki maramda bu oigera hujikti aina khangdaba hiram amata leidre hairaklam aduga mahangna aina khangluriba hiram sing asibu kari taw haibano haina hangaklami haribo wafam sing asi tarubadagi professor na hairakami adu ergadi nangna phangliba knowledge sing adu makhata tharpa mirol sing asida piram na bohonagadaban adu ergadi tungi mirol asi saukhatpa khunai ama soidana oiragani hairakami masdagi Lucina phare adudi pung tarani thoigi matungda aina nanga soidana unaragani hairamlaga TV simut kirami hojik Lucina amuk mamanabigi yum masi thadoktun sakhidore mahangna salamdai gi matamda mamanabina nariba anawa sing asi kokna na hidak iduna pisin birami mathang sindana Lucy asi atopa drug ki package sing pukhiba miyoi sing adu thiruna bagidamakta atopa mafam sing da satna na bagidamakta airport ta laglami airport yoraklaba matungda mahangna police ta call tawduna wafam asigi maramda taklami wafam asda leiriba police officer asina mana haribo wafam asibu thajaramde masidagi Lucina mana haribo wafam sing asibu isinna bagidamakta officer asigi manakta leiriba fan asi paina na bahairaklam matang sida police officer singakpada loirami amadi drug package sing adu pukhiba miyoi ahum adugi photo adu police officer asigi computer da tharaklami masi ubadagi police officer asisu Lucy gi wafam asida thajaraklami asumna Lucina paw sing asi loina piraklebanina France ta leiriba police department sing asi sumsinaraga airport khudingmakta police sing thadoktuna drug package sing asi porakadariba miyoi sing asi senaduna leikre matungda makoina drug package sing asi bu porakliba miyoi ahum asi amamam to oina phakirami amadi phaba yadana nathoktuna sena bahonarami adu makoina namduna phakirami asumna miyoi sing asi phakre khangbadagi hojik Lucy asi plane tongkhanabagi damakta laglam patang sida khoina angakpa thogdo masu ui Lucina masamaki samgi design amadi color asi onthokpa ngamlami masina takpadi mangonda seliba power si asum hengelakle haibasi film yengliba khoina su khangle hojik mahak plane manungda yaure mahanga laptop ani bu khut namani ama thuna nambasi ubada manakta phamlibu nupa amadi ngakpada loirami asumna mahangna laptop namlibasi lepnabagi damakta air hostess ama sanglaktuna hairami sangliba air hostess asigi body sibu control tawraga marathon dagi ita halaklami matungda Lucina champagne glass ma pirakna bahairaklam champagne asibu mahangna hek thakluba matungda mangonda angakpa thogdo ama thokle madudi mahakki haksangi cell sing asi upulgi matau gumpai thokba horaklami mahakki haksanga thokliba phibam asidagi mahak yamna kiba phawrami amadi mahak yamna pakhatlami masida plane asigi manungda yauriba miyoi singna su mahakki matau sida yamna pakhat poirami mahakki haksang si saudoklaga paithokpagi phibam do ui haibadi upul waipulna paithokpagum urami masidagi mahak yamna pakhalakpadagi washroom da sensin khirami leiriba air hostess sing asina su mahakpu kauthokna bahonarami mahakna manungda changlaga masana masabu mingsel da yengjarami adubu mahakki haksangi phibam asi asum luba henjilale masidagi mahakna tawpham khanglaktaduna mangonda yauriba atopa drug ki packet asi puthoktuna amukka hena sasilami asumna mahanga drug sing si sasin khibadagi di mahakki haksang sida electrical gi oiba light na phudorakmi asumna mahang mafam sida wan thakre aduga hojik screen da ulibasina 50% haina ulai masina takpadi Lucy gi brain asi hojik 50% activate tawre haibadu film yengliba ikhoina su khangle matungda mahangna makeup thoraklibasi phamung amadani aduga mafam sida ngasai mana paupi khiba Del Rio hari police officer asi mafam sida lairibani police sing asina khalibana Lucy asi criminal oiba miyoi amani haina singnai masidagi Lucy asi mafam sida tholakpa ubuda police mayam asina yomduna mahakpu khut thangatna bahairami adubu mafam sida yamna ngaklibana Lucina magi khut asi haipetang lengkhibada mafam sida leiramliba miyoi sing asi suknagi Del Rio khakham laga ataisina loina wanthan kirami police officer Rio asi hojik ngakpada loikre aduga Lucina sangsilaktuna lemhoriba packet ahum adu kadai da lei haina hanglakpada officer asina aingonda lei hairaklami adubu Lucina hariba drug adu nakhoi gi nanakta leibada sep oide aigi inakta leiraba matamna ta sep oigadabani hairaklami aduga nakalamadana lemhoriba police kangbu amana ngasai drug packet sing asi hablakpa miyoi ahum asibu hospital da puraklami masigi maramdi makhoi gi puknung da yaukriba drug sing asi lathokna bagi damaktani aduga tanja sida hospital sida attack tawna bagi damakta Mr. Jang gi miyoi sing suma famsta laktuna leire makoina mafam sida lakibasi drug sing asibu mullaga pukhina bohona bagini asumna hospital da attack tawgadawre haiba pawsi Lucina su khangre
mahang na pausi khangkribasi gengi miyoi singna phone da wari sanabasi takibadagini mahang na car manung da phamna kanagumba miyoi singna phone da wari sanabagi signal gi spectrum singna sibu mahaki mitnadi aikhoina karigumba potsak ma ubadongna urami uriba spectrum singna sidagi mahang na khangle hospital da hoji attack tawgadawre haibasi masidagi mahang na officer rio ga loina na hospital da chatnabagi damakta sem sakre gari asibu mahang na thauge hairami adubu rio na masidi police ki gari ni nang na thaubu yaro hairaklam adubu Lucy na magi oiba power sizinaduna rio asibu nakande inthokirami aduga mahakna driver gi seat ta phamduna gari asibu yamna yangna thokirami mafamsda gari thoriba mong si aduki matik tamthiba mong da thawi masi ubada gari manung da phamliba rio si pakhatpada loikre Lucy na magi power sizinaduna angakba mong da gari asibu thorami asigumba gari khuthau si ubada police officer sina Lucy da hanglai mamangdagi nangna gari thaubuda asuma thaubra haina masida Lucy na hairami ngasi aina gari thoribasina punsigi ahanba thawbuni haina kumlaklami masina takpadi film yengliba khoina sukhangle Lucy asi mamangdagi gari thaurakte aduga mahaki brain na 50% sinabasina maram oiduna mahangna asuma thabak asi tawba ngamliwani haibasi aikhoina subhap tare aduga hospital gi nakal asidana gang khutpu sing asi sangsilaktuna police gi miyoi sing sipu nungwena kaptuna hatkre aduga makhoina thirak iba miyoi sing asi gi puknungdagi drug sing asi bu lokthokuna puduna satkina bohonarai adubu tanja sida Lucy asi mafam asida yausirakle mahaki brain asi hojik 70% yauna thabak tawwa hokre Lucy na sangsilakpasi ubada mafam asida leiriba gang sing gi leader asina packet sing asi puduna sienge dawi adubu ahangba mafam da lambi isi chalanna thamki haibadi mingsel amana mamangda thatpagum thattuna laikre masidagi nupa asi chatpa yadre aduga yamlaba gang member sing asina Lucy da nungwena kapna honarakle adubu Lucy na makhoi gi hakchang da thengluba tawdana mahaki mind khak sirinaraga nungwei sing sibu control tawbu ngamkhirami haibadi mathak thangba phaklang da loina naphanthuna thamkre masidagi gang member sing asina Lucy da khut thana na basensilakpada makhoi gi hakchang sing asibu yam laina Lucy na control tawbu ngamkhirami amadi makhoi bu leikhai ba leithekpa tawduna mathak ta paibo nakan da inthokibo tawduna Lucy si mafamista sangsilakle matungda gang leader asidagi drug ki packaging yaurba suitcase asi puduna satkre masigi matungda Lucy na Professor Samuel gi manakta satkre aduga nakalamadana Professor Samuel na mahaki thajaningai oiraba scientist kangbu gi team ama hanadagi semsa aduna Lucy bu ngai duna leirami hujik mafam asida Lucy asi yama thuna phaujilaklami Lucy na mafam asida yauraklaba matungda brain ga mari leinaba yamna knowledge pigedaba wafam kya ama mahak phongdoklami adubu mafam asida leiriba scientist singi maraktagi amana wafam asibu thajaramde aduga mahakna hairaklami nangna miyoi khudingmakpu khangba ngami amadi control tawba ngami hairabadi madugi maramda praman piu hairaklami masidagi panthadana Lucy na scientist asigi lengbanda khut thamduna magi machanupi na sikhibagi matang hairaklami haribu wafam asi scientist masasina tana atopa kanamatana khangba ngamdaba warini haribu wafam asibu Lucy na singthoktuna hairakpasi tabada scientist nupa asi ngakpata loikre masidagi wafam asida pulliba scientist khudingma singakpaga loinana Lucy gi mathakta thajaba thamlami Lucy na science amadi mathematics ki maramda mafam asida wafam kya ama phongdoklami aduga mahakna hairai ngasi phawbuda ikhoina science amadi maths ki equation kya ama takpi tambi khiba mayam asi aranba ngaktani masigi maramdi karigumba potsak ama bo ikhoina khangdokpa lapthokpa haibase equation sing aduna khangan banate masidi shuknagi time haibadi matamna lapthokadabani haibagi athadi matamna punama pu khangan bani haibani aduga praman oina mahakna hairaklami ikhoina angang oringedagi tamlai 1+1 asi 2 ni haiduna adubu masi aran bani tashengbagidi sangsara sida number natragana maye kauba amata leite hairiba khudingmak sing asidi aikhoigi existence ki damakta semkhibani hairiba wafam asida professor nangaktuna hanglai aikhoigi sangsara sida maths ki unit ama leitraba mathematics ki khuthang de hingba natrabadi karina aikhoibu chalairaga hinglibano hain hanglaklam masidagi Lucy na visual oiba khudam goloina na hairaklam car amabu lambi da thauduna chatle haina khalasi masibo ikhoina uba phangi karigumba car sigi speed asi asum hengal hanba taraba haibadi car asina sialiba khongjel asi adum hengal halakpa tarabadi mamai thangdadi car asi leiri haiba phawa ikhoina urakloi masina takpadi matam haibadi time asina punumukpu chalairabani haibadi time na maram oiduna ikhoina uriba thokliba khudimaki oihanbani masida masing natraga maye kauba amata leite haina mahakna phongdoklami matungda Lucy na masamaki khut asibu tongan ba mawong amata semdoktuna ulami masiga arthadi mahak masamaki hakchang gi cell sing asi mahakna control tawba ngamle haibani haibadi oiningba phibam oiningba saktam amada mahakna oningba onbe yare haibadu utpani mahakna suma tawbusi ubada mafamsta leiriba scientist sing asi ngakpada loikre masi punumaksi brain gi function na hengalakpadagi thoklibani haiba wafamsi phongdoklami aduga Lucy na simasu hairai hojik ai masina loiba natte masidagi henna ahenba knowledge tansindaba yaroi aduna lemhuriba drug sing asi ai gi hakchang da hapsinba darkar leiri hairaklam makoina sumna haineringai nakalamadana Mr. Jang asi mahaki yamlaba gang khutpu sing puduna Lucy na leiriba research center sida changsilaklam aduga mafamsida leiramliba miyoi singbu mahakna kaptuna hatkre Mr. Jang na mafamsida changsilakliba si ngasai magi drug packaging adu launabagi damakta mafamsida laklibani
Masdagi police officer oiriba Del Rio si mafam sida sangsilaktuna Lucy nang khitang thuro aikhoina makhoibu kuina thingduna thamba ngamloi hairaklami masida Lucy na hairai hojikti ai chatpagi matam adu yaure haina masigi matungda packet ta yauriba drug sing asibu bikar amada loina thilami aduga mahi onthohlaba matungda Lucy gi hakchang sida kapsilami Lucy na professor da hairai aina phangliba knowledge sing asibu pen drive amada hapsilaga nangonda soidana piramge masi oiragadi tungda horakliba birol sing asina su soidana khanglagani madudi aikhoi miyoibana kari kari thabak sing tawba ngambano haibadu soidana khanglagani masigi matungda drug ki mahi sing asibu Lucy gi hakchang da punna subsinba loikre masidagi Lucy asi mahaki machin sidagi langna ngalaba mangal ama kam thoraklami masidagi Lucy gi hakchang asidagi musuk muba mahi mo onduna thoraklami aduga energy amadi metal gi potlam sing thiba horaklami mafam sida leiriba electronics ki potchai khudimag mangondagi thoraliba mahi asina loina occupy tawsin kirami matungda ka asibu ngawrok ngawba mafam amada onthokre aduga mangondagi thoraliba jelly gi mawong manba liquid asina mafam sida leiramliba potchai khudimag loina subsinkhre mahangna asuma tawribasi super computer am semna bagi damaktani adu oiragadi tungda horakliba mirolna aikhoi miyoibagi brain asina percentage wanga thabak tawrabadi kari kari oiba ngambano haibadu mahangna mayam asida takna bagi damakto honabani mahangna asuma tawringi tanja sida Mr. Janggi geng khutpu amana yamna powerful oiraba khulai ama kapsilaklami adubu tanja sida Lucy di time travel tawba ngambagi shakti su laikre mahangna ngasidagi sahi lising amarongi mamangda hangatuna satke haibasu ngamle aduga ngasidagi sahi lising kaya kaya gi matungda satke haibasu ngamle hojik mahangna salibasi matambo hangatuna satpani haibadi ngasidagi sahi kaya gi mamangda thokraba thodok sing adomda hangatuna yengmani mahangna sumasum hangalakpada liraba matamgi singmi kangbu amaga thengnarami matungda mahangna masidagi su hena liba matamda amuk chalami aduga dinosaur na palingi matamda amuk changlambi masidagi amuk hangatuna satkhraga pithribi asigi ahanba nupi ni haina khangnariba mahaki mamingna Lucy haina tholiba yong makhala siga unarami hairiba yong makhala si hojik su museum da Lucy haina maming thonduna leiriba yong makhala mani scientist singi oiba mota hairiba yong makhala sina pithribi gi ahanba nupi ni haina phongdoklibani film asigi concept asisu Lucy da yumpham oina puthokpani haibadi pithribi gi ahanba nupi ni haina khanariba Lucy hariba yong asigi maming thonduna movie asigi main protagonist oiribi nupi asida maming pibani asumna pithribi gi ahanba nupi ni haina khangnaribi Lucy haribi yong asigi khutka thengnaramlaba matungda hojikti Lucy asi mahakki wakhalon asi space tagi pithribi da yengtharaklami haibadi ekhoi pithribi sida life haibasi matau karamna leirkhibano haibadi punsi ama oina hinglakhibasi matau karamna oirakhibano haibasi yengsilami hojik mafam asda ulaklibasi pithribi sida matau karamna jiba panba leirakhibano haibasi khangali thawai panba singi cell sing semlakhibasi pithribi gi wangmadagi senglakhiba cell singna semgalaba matungda mapung phaba thawai panba jiba ma oirakhi haibasi gi saktamsu udli matungda masidagi hendoktuna big bang tholakhiba planet sing thawan chak sing amadi galaxy sing matau karamna semlakhiba haibana singba sing Lucy na loina khangba ngamlami masidagi hendoktuna past ki matam present gi matam amadi future gi matam hariba matam ahum pumbasibu mahangna uba amadi khangba loina ngamlami hojik Lucy na asumna leiringi tanja sida maninglomdagi Mr. Jang si laktuna Lucy bu nongmena kaptuna hanana bahonaraglai tanja sida Lucy gi hakchang pumbasi amuba masu sina loina kupsilaklami haibadi mahaki brain asi mathau tawbagi chang asi asuma sungwang khalakli Mr. Jang na sangsilaktuna Lucy gi makokta nongmena kaplami adubu tanja sida Lucy gi brain asi 100% yaukhre aduga mafam asida Lucy asi mangkhre mahaki phirol khaktani mafam asida lehoribasi hojikti Lucy asi mangba ngambagi shakti amasu yaukhre hojik mahak mafam asida leikhidre Mr. Jang na nongmena not na kapsilami asumna leiringi police officer oriba Del Rio si sangsilaktuna Mr. Jang bu nongmena kapsinduna hatokhirami hojik mafam asida leiriba scientist sing asi sungakpada loikhre asuma leiringi tanja sida Lucy gi hakchang dagi tholakhiba liquid sing asidagi karigumba potsak ama inthorakliba potsak asi pen drive amani pen drive asida Lucy na hek phangkhriba knowledge khudimak halabani hariba pen drive asibu Professor Samuel da piraklami hojik pen drive asi professor na losile masek lobudagidi mafamsda leiramliba Lucy gi khudam pumba mangkhre masidagi police officer Rio na ngaktuna karino mafamsda tawribasi aduga Lucy na kadai da leikhre haina hanglaklami aduga khangudana officer asigi phone da message ama laklami officer na magi phone da yenglubu matamdadi I am everywhere haina iduna leiramle masina takpadi hojikti Lucy asi mafam khudimakta leire haibadu taklakpani haibadi hojik Lucy asi omnipresent haibadu oikhre masiga arthadi leiriba universe asigi mafam khudimak amadi matam khudimak ta mahak asi leire haibadu takpani aduga hojik film asigi ahubada yaukhiba khonjel adu taraklami haibadi ngasai film asigi ahubada background da nupi amagi khonjel na haikhibadu aikhoi miyoibagi punsi asidi ngasidagi sahi billion kya gi mamangdagi phangkhre adubu ngasi phauba aikhoina kari tawribage hariba khonjel asi matang sida su hairaklami asumna aikhoida knowledge kya piriba amadi angakpana thalaba film asi matang sida loisille
ngasi aigi explanation asi kam dobage haibadu comment box da thambiramu aina haibada soikiba lankiba amadi sidhauba yawba matamda mayamda ngakpiyu haiba wafam thamjari video bu like tawbu su kaubiganu matau sumna international movie singi manipuri da explanation tabina bagi damakta aigi movie story manipur haiba channel asibu subscribe tawbiyu masiga loinana ngasi di matang sida video si loisinjarage Shanjit Sharma mayambu amukana khurumjari